Image Paodam yang tabiri basangbu Yumnam Anuradha Devina ikonona khurumjari. Hojai maroiba pauda World Day ge thoram apang kya da pangthongna kre. COVID-19 na laikhidraba singi akhanaba mathang mangam pangthokpam mapham thambina balenga ke puning singsilakle. Loinana First Under 11 Ngunmiland Memorial Football Tournament na solution kre. Hojai pausanune pizari. Global Solidarity and a Shared Responsibility haiba pandamda malingi mapam kyada paksana pangthongnariba World AIDS Day ge palanthoram ngasi Thawan District ke mapam kyada su pangthongna kre. District AIDS Prevention Control Unit Thawal DAPCU na Sinduna Unit asige amadi CMO Thawal ge office campus sing lamtu sengdokpa yauna pangthoke ba palanthoram adu District AIDS Control Officer Dr. N Thoinau Singana athoiba mitungland oina saruk yaduna palantharamba ase karigi pangthoklibano haibage matangda nunggi oiba warol sing peki website interactive Facebook Twitter Instagram pa amadi infographic na palantharamba aduge mapung oiba activities sing oiki Rural Voluntary Services Wangbana Chalairiba TI Project DIC Wangjing amadi sub DIC khongjomnasu NHCO amadi MSACS ki support makada World SD ge thoram ngasi DIC Wangsingi campus da pangthoki HIV victim pho oidaba angang singe layekpa sangdamnaba amasu pangthokibaga thoramba aduda RVS Wangbal ge secretary Babita Sapam DIC Wangjing and sub DIC Khongjongge project manager Laikhuram Bidozana maru eba mitunglen singko oina sarugyaduna makong mathang taraglaba angang singda manamathum su yenthoki Global Solidarity Shared Responsibility haiba thimda kuntrani thoirak suba World AIDS Day 2020 ge palan thoram ngasi District Hospital Sandenge multipurpose hall de supangtokrai Tharamasi CHC Behind CNP Plus HIV AIDS Alliance India Ahana Project NCPI Floods Plant India, TIRC, SWA, CD, TI, SASO, New Generation Galoinana, District AIDS Prevention Control Unit, DAPCU, Chandena Punakusam Naragasinmani. Taromdida CSDO Chandenge Secretary Reverend R.D. Zoykumar Anand, CKSWA, CA Chandelge, Secretary PS, Ngamnung Anand, NYK Chandenge District Youth Coordinator, NZ Rameso Monsangna President Membership Oina Sarugya Baga Iroinana District AIDS Control Officer Sandent Dr. B Singdainingna Taurangi Hosoiki Ngasigi Taurangi Manungchana HIV AIDS na Nabadagi Lakehidraba District Sigi Mioichingi Mapamda Ikai Kunaba Utpa Oina Minute and 2 minute Lepagaloinana Lakehidraba Singi Imungda Meman Dosing Kusinaki HIV Haidiba virus acidage ngakthoknaba honabada miyambo gyan tahanba amadi miyamge responsibility share tawnaba darkar oi wafam singase World AIDS Day ga madi lainana Manipur State AIDS Control Society ge makada leiba dedicated People's Union Morige project manager Lucky Angumsana phongdokhibani World AIDS Day ge thoronga madi lainana dedicated People's Union ge staff singna More Police Station Commando Complex Potriti Suba Assam Rifles ke Indo-Myanmar Friendship Gate number 1 Post Additional Deputy Commissioner Morege Office Indo-Myanmar Border ga Thangnabada Manjnu Hanjina Leiba Ti Montha Village Amadi Atopa Mapam Kyada Red Ribbon Campaign Pangthoktuna World AIDS Day ge thoram palan tawki Ngasi malemgi tongan ba mafam singda pangthokna bagom Jidabam District ke Babuparada Leiba Tiptits Conference Holdersu Women Healthcare Services Tiptits Jidabam Nasinduna World AIDS Day
Global Solidarity Share Responsibility haiba themda pangthokre. Pangthokiba thoram aduda Assistant Deputy Commissioner Jiribam and Bankim Singha, Chief Medical Officer Jiribam Dr. E. Okendro Singha amadi Helgard Gram Panchayat Jiribamge Pradhan I. Somendro Singhana Mathangsina Chief Guest President amadi Guest of Honor oiki. Chief Guest na Maira Sukatuna Tharamdo Haudoki Tharamduda Mioi Kiana Tharanka Madilena Bawapam Pungdonaki. Chief Guest Oidiba and Bankim Singhana Haikibada Ngasi World S Day Asi Manipur ke Mapang Kiada So Pangthungnade HIV amadi AIDS na naraba Mioi Singna Losinduna Tambidanaba Haiba Wapam Nisangba Pungdoki. Tharongi Loisilakpada HIV amadi AIDS naraba Mioi Singda Silang Libasingi Maikidagi Cheng Sini Sangom amadi Yerumna Sangba Piduna Mating Pangki. Amaramda Thoramasi Jiribamgi Usatholda Labor CRPF Camda amadi Child Welfare Ashram Soto Bekra Daso Pangthoki. Manipura Hoki Bapung Kumari Asada Zanem Population Legi Mioi Chamaga Yankai Tarok Central Armed Police Force CAPF Tage Personnel Nipunitoi upon Mioi Chamaga Mariputara Nipan Nauna Positive Oiba Thingnabadi State Asage COVID-19 Kapang Case Listen Kumanga Jani Nipum Doisukre Mioi Nipana Leki Dabaki Apunba Sikibagi Masigna Chaniga Marpumapan Amadi Mioi Chamaga Yankai Nitoina Disas Taukibadagi Apunba recover Tokiba Masing Lising Kumatoi Chadri Taramari Amadi Active Castana Mioi Lising Ahunga Chani Contrataruk Laiduna Manipugi recovery rate Chada Marputaruk does make Sino Ahum the lady. Hainangasi Numidang Wadang Pung Manga Tokiba Manipur Gaminke COVID-19 Kampong Control Room the Gitorapa Cherolamana Heidi. Ngasinaw na COVID-19 positive oidaba Musing Adude Rimsta Kuntaruk Zanimsta Humpomatoy Imphal is Maipakpe Mother's Care Swiss Engme Christian Hospital Litton Clinic Ziban Hospital Senapati Technopol Jorsanpurda Amamam Imphal Vista Kuntrabatoy Advanced Hospital Amadi Jiribamda Ani Sisa Hospital da Nipan Ras Medicity Amadi RD Wingda Mari Isen Diagnostic Ukrulda Taret Bisnupoda Taramapan Taminglongda Ahom Amadi Babina Diagnostic da Tarani Toitingna Kibane. Zanem population Nagi Nauna positive oidaba Mioi Chamaga Yankai Tarungmak local Ngaktane Makoipuna Maglokotuna COVID care facility Pangadaba Panganbaga Loinana medical precautionary measures in Lokakre. Ngasi Lekidraba Mioi Nipal Aduna Imphal East Tagi Nupa Ahom Imphal West Tagi Nupa Ama Kangpopidagi Nupa Ama Ukrundagi Nupi Ama Aduga Bisnupodagi Nupa Amaga Nupi Amagani Hairi. Kaksin district Asida Hokiba Punkumari Asida Janem population Nigi Mioi Tared Nauna COVID-19 positive Oivathinari. Mioi Amana disaster Kre Haina Ngasagi district Asagi COVID-19 update Ipona Hairi. Reporters in Makataribadi district Asagi Oina Apunba COVID-19 compound case Masing Chatruka Nipunito Sure. Mioi Marina Lakidre, Kaksinda Hangliba COVID Care Center da patient Kuntramato Lang Duna Lady, Atopa patient Nipumapana Tungamba COVID Care Center Sanga Table. District Asida Containment Zone Mapam Mapalay, Mioi Lisangamaga, Chanisuna Mapana, Hong Kong Toduna Lady Heidi. COVID-19 na Naraga Lakidraba Imong Manungdagi IMC na Lakidraba Mioi Adubo Puloiba Matamda labor charge amadi cremation charge oina lupa lisang taramanga lobathenere asigumba khongtangasi Honorable Minister N.Biren amadi lengaki mari lenaba department ki operations na yangsin biu mama mapa natraga masa masu kainabagi adu wariba imungduda lengang na mateng pangsanbagi mahuta awaba taraba Lakidrabagi Lehauriba imungi Mioisingda Waba Pibibagi Tawong Asi Apenba Oide. Lenganga Awaba Taraba Imungda Tingbang Oina Pihanzanenge, Wapamasing Asinington Punga Ohumtaba Matamda, Manipur Press Club, Impal the Pangtokiba, Paugi Mepama Amada, Lamdam Sigi, Social and Cultural Activist, Rakesh Nauramna Pondo Kibini. Rakesh na Makatana Pondo Kibada, Handak Minister and Birena COVID-19 na, Sil Labasingi, cremation charge free. Oihangani Haina Pongdo Kiba Numit Karani Sigi Manungda Ngarang Numidang Waram Wangkai Purkambam Lairak Tagi Sanabam Tumbi Singa Koba Jahi Marputara
Suraba ahal ama leikidabagi poloibagi labor and cremation charge oina MD Anwar Ali Kauba IMC gi jamandar amana IPR amada sign tawraga lobagi thoktuk se thengnabani asida sunatana hogiba November gi chaichat anida Janems Hospital da leikidaba tentha khongbal dagi sanal samp Romeba Kauba mioi amagi mathau mangam pangthongnabagi charge oina IMC gi mioi singna lupa lising taramanga gi mathakta lahowi haibage pendaba wakat leikhidrabage loinabina phongdorakpasu leire asida sunatana atopa mafam kayadagi su hiramsege matangda pendaba wafam phongdoknarakpa kaya leire maramasina lengangna miyamge awaba amadi kudungsadaba kaya asibu ubiraga yaifagadaba akhanaba COVID-19 ge policy puthokpiu tangai phadana COVID-19 na leikhidraba singge akhanaba mathong mangam pangthokpa mafam amasu thambiu haiki suyamna yamna punin nungsingai oiraba sahi kya leminaraba iba ipa isa kaindaraba do madu nungsiba mi kodi kainabagi masak pawu nadaba suma siraba tanza asda wari ne tanza da wari imungi madina mateng pangbagi mahutta hairiba imung madudagi creation charges lobasa masi kutaktagi levan janingi yargadi honorable minister na khara ke henba kamameng changirakanda miyang awa basia Hojek paugi maraktana atemba break amatang pizari COVID-19 mioi amadagi amada yamna line sandokanba laina laichat amani laichat asibu sandoroktanaba amadi manghankhibada ekoi isai sagi chawraba thodang lai lengang na piriba SOP isai sagi imung manung pareng lekai dasu ngakna chasi parengda lekai da yariba makhai miyam punbagi thabak thabam sing tawbiganu COVID-19 laichat asidagi ngakthoknaba vaccine puthoktribani section ba haibasina COVID-19 laichat layong asidagi ngakthoknaba amasung manghankinabagi khwaidai phaba upaini ningsingbiu khut sa toina sengna hamdokpiba mask sizinaba social distancing ngakpa miyam punbagi thabak sing tawbidabaga loinana aikhoi khuding wakhal taminaduna COVID-19 laina laichat asibu manghankinaba hotnaminarasi break matung na mayambu taramna oksari housing makadaba pauda nasa mukta bharat campaign Tawan district na sinduna mayai kaba sinjak amasung yu seasonaba thingnabagi matangda mairoi singi lai yakpa sangdamnaba ama pangthokre deputy commissioner Tawange complex da laiba counting hall da pangthokiba thoramaduda Arambam Kamisho district social welfare officer cum member secretary nasa mukta bharat campaign Tawan district na adoiba mitung Naringbam Rajakumar, Principal IRA, Wangzingna, Jury Member, Y. Laxman, Member, NASA Mukta Bharat Campaign, Thawbal Amadi, D. Anita, District Program Officer, ICDS, Thawbal District, Amadi, Michael Mate, District Youth Coordinator, NYK, Thawbalna, Thoramapusing Oina, Sarugaki. Adoiba mitung oikiba e Kamisho District Social Welfare Officer Thawbalna mayai kaba sinjak amasung yu seasonaba thingnabagi matangda wangangduna mahiroi singda wakhal tahanki Tharonga mari lainana National Film Development Corporation New Delhi gi miyoising laktuna district asigi lambi singda lakliba gari singda drug abuse amasung alcohol abuse ke matangda NASA Mukta Bharat Campaign Tawan District amasung Indian Red Cross Society Thawbal ga loinana zero jing thetke Layak pasangdamnaba aduda Laikhuram Lanchenba Khumam Secret Heart School na Hanba Dollars Lamba Mayum St. George High School na Anisuba amasung Asem Indrajit MU na ahum subatake amade Special Award oina Ratana Angel CGAF Wangzingda Manasing Suyan Thoki. Maling Gilaicha Dama Oidiba COVID-19 Laksanaba Honabada Private Hospital Ama Oidiba Kaksang Lamkai Dalaiba Zeban Hospitana Sendan Lambi Oina Seasonarabra Haibagiting Nabalade Haina Social and Economic Development Organization Sedo Hyanglamge President Thadorpa Cherolamana Pundoragli. Seronesina makata kibada hokibata November gi tang kumapan gi nubidangda hiyang lamba awang laikai dagi ilangbam iboton sahi humbudra masagi anaba henjilakpadagi hospital asada pukhatki adubo anaba aduge tamatang kuina ngahelaba tungda hospital da hek pusinbaga siri hairaki asiba adu test tobada COVID-19 positive oire haibadagi
नोंगालगा इमुंगी म्यूसिंग टेस्ट तौबदा लोइनमक नेगेटिव ओरंखी यामना नुंगाइत्रिबदी असिबदु करम तौगदगे हंगबदा हॉस्पिटल ऑथोरिटी ना चे खरदा साइन लहौरगा हॉस्पिटल चार्ज अमदी असिब थिनबगिने हाइदुना अपुनबा लुपा लिसिंग तरा लहौखी डिस्ट्रिक्ट के ओइना लेंगांगना हॉस्पिटल असिदा अना अयेग यावरकपदा थिंदुक थिनजिन तौनबा एम्बुलेंस अमा थमलिबसिगे कानबा करिनो हाइना सेडो हियांगलमना हंगलपगा लोइनना हिरमसिगे मतंगदा मरि लेनबा ऑथोरिटी ना मियंग संगबिदुना मटिक साबा एक्शन लौखपिनबा सेडो हियांगलमगे माइकेदगी अपील तौरकले यूनियन हैंड मिनिस्टर ना हाइकिबदा एक्टिव केस के मसंग लाख मंगा यौदरे नुंटिगे ओइना यंगबदा एक्टिव केस लाखपदगिदी फकिबा मसंग हेले केरला दिल्ली कर्नाटका छत्तीसगढ़ सिंगबदा हौकिबा पुम कुनमरीदा एक्टिव केस की मसंग हंधरकले हौकिबा पुम कुनमरीदा लेबाग असिदा लाखिबा एक्टिव केस की मसंग लिसिंग कुंथ्रामाथोय चामगा तरानिपाने अदुगा फकिबना लिसिंग निफुमाथोय चमापन मरफुमंगाने फकिबगे अपुनबा मसंग लाख मरफुनिपान लिसिंग मरफुमापन चमंगा मरफुमंगा यौरे मसी चादा पाबदा मरफुदरा हुमदोय दशमिक मापन मरीने फकिबगा एक्टिव केस कगे खेनबा असे लाख मरफुमरी लिसिंग यांखयुमदोय चमापन मरफुनिथुनि हारी फकिबगी मसिंग लिसिंग तरुक का यांखैमंगा ओइदुना केरलादना ख्वाइदगी मसिंग यांखी मथंगदा दिल्लीना ओइरे फकिबंगी मसिंग लिसिंग मंगा चनिपंग कुनमरीने अनोबा एक्टिव केस ख्वाइदगी मसिंग यामना लाखिबना महाराष्ट्रना ओइरे अनोबा केस स्टेट असिदा लाखिबसी लिसिंग अहुम चनिपंग कुंथ्रातरेने मथंगदा लिसिंग अहुम चत्रे कुंतरुक ओइदुना दिल्लीना ओइरे अहुम सुबदा केरलाना तारी पुंग कुनमरीदा केरलादा एक्टिव केस लिसिंग अहुमगा चहुम मरफुनिथोय लाखी सिगिबगी मसिंगना दिल्लीदा चामगा सुमना निपान महाराष्ट्रदा मरफु अदुगा वेस्ट बेंगलना निफुनिपाने उत्तर प्रदेश के चीफ मिनिस्टर योगी आदित्यनाथ मुंबईदा नोमलेदुना माकी स्टेटा सेल थुम थाददुना चौखट थौरांगे थबक लौखनबा महाराष्ट्र के इंडस्ट्रियलिस्ट अमदी बॉलीवुड पर्सनालिटी सिंग उनगदोरे ngasi athengbada chief minister yogi आदित्यनाथ मुंबईदा थुंगलगने हाइरे मैक इन उत्तर प्रदेश कैंपेन के सरुकंबा ओइना महाराष्ट्रदा लाकदोरिबने उत्तर प्रदेश इंफ्रास्ट्रक्चर एंड इंडस्ट्रियल डेवलपमेंट कमिश्नर ना हाइखिबदा चीफ मिनिस्टर आदित्यनाथ उत्तर प्रदेश डेवलपमेंट फोरम बिजनेस लीडर संगसु उनगने उत्तर प्रदेश दा पालिबा बीजेपी गवर्नमेंट स्टेट अदुदा माइक्रो स्मॉल अमदी मीडियम एंटरप्राइजेस सेक्टर दा सेल हेना थादनबगे पानमदा कैंपेन अदु संक्शन बने बॉलीवुड के हेना चौवा फिल्म इंडस्ट्री अमा उत्तर प्रदेश दा सागने हाइबगे थौरांग अमा चीफ मिनिस्टर आदित्यनाथ ना हाना फोंदोप लेख्रबने माके वफम अदुदा महाराष्ट्र दा लेंगाकपा यौमिनरिबा कांग्रेस पार्टी ना मुंबई दगे बॉलीवुड पुथोखिनबगे सरोक सिनबा हौरे हाइदुना चीफ मिनिस्टर आदित्यनाथ मरान सेखी महाराष्ट्र के चीफ मिनिस्टर उद्धव ठाकरे ना सु हाइकेबदा महाके स्टेट दगे कनाना सो फोर्स दा बिजनेस पुथो हनखिरोय कनागुंबा अमगे प्रोग्रेस दा इखोइना कलप लेते अदुमो इनामा कनागुंबा ना फोर्स दा लौगे खलबदी मदुदे कैदुंगनुंगदा थोहलोय हाइके हौजगी सानबगी पाउदा ममांग थागी तांग कुंतरुक्तगे DFA मोरीगे मियंग मकादा NFA मोरीने सिंधुना चथरकेवा फोर्स अंडर 11 ngонमेलांड मेमोरियल फुटबॉल टूर्नामेंट ngasi लुइसिन क्रे ngasi अरोइबा नुमिता सोलोन माते PA2 ऑनरेबल मिनिस्टर लटपाव हाउके सुमित सूट CO43 असम राइफल मोरे थांगकोलोन हाउके सेक्रेटरी SD मोर्चा BJP मणिपुर प्रदेश विक्टर लेमथांग यास STC मोरे अमदी तोंगान तोंगानबा मियोक्यासु सरुयाखी ngasi अरोइबा नुमिता कानंत बैंक FC अमदी JJCH FC अनिना फाइनेंस सानबदा JJCH FC ना कानंत बैंक FC बो पंजन अमसुनोदा माथिबा पिखी इंडियन सुपर लीग के ngarang taranithoi suba match da FC Goa ga North East United ka sanab kibada goal amamam chanaduna draw cha oikhre ngasi leg asigi taromdoi suba match ngasi numidang pung 3 makhai tabadagi GMC Stadium Bambolim da Mumbai City FC ga SE East Bengal ga chanaba hokre hayeng December gi tang anida leg asigi taramari suba match Hyderabad FC ga Jamshedpur FC ga sanaragani hauzik phawda point table da 80k Moham Bagan ga point 6 phangduna khwaidagi makokta leiri
North East United FC na point mga phangduna anisuba mafamda leiri. Hausa garobada maroiba pau amani pizari. World AIDS Day ge thoram aphang kya da pangthong kre. COVID-19 na laikhidraba singi akhanaba mathang mangam pangthokpam mafam thambina balenga ke puning singsilakle. Loinana first under 11 Ngunmiland Memorial Football Tournament na solution kre. Image Paodam gasigi de matang asida loijere miyang tabiri bisungbo amukana khurumjari.